ꯊꯥꯒꯠꯂꯝꯃꯦ ꯁꯥꯏꯠꯁꯦꯀꯣ ꯑꯩꯈꯣꯏꯁꯦ ꯉꯁꯤ 15 ꯑꯥꯒꯁ ꯅꯨꯡꯗꯥꯡꯅꯦ ꯑꯗꯨꯗ ꯀꯩꯀꯩ ꯅꯣꯡꯄꯣꯛ ꯇꯣꯔꯕꯥꯟꯕꯨ ꯊꯥꯕ ꯍꯣ ꯏꯝꯐꯥꯜ ꯀꯩꯀꯩ ꯌꯥꯝ ꯊꯥꯔꯦꯕ ꯌꯥꯝ ꯐꯖꯅ ꯑꯗ ꯋꯥꯁꯔꯨꯝꯒꯁꯦ ꯆꯥꯎꯅ ꯁꯥꯔꯒ ꯂꯩꯍꯧꯔꯦ ꯃꯩꯒ ꯌꯥꯝ ꯊꯥꯜꯂꯝꯃꯦ ꯀꯪꯂꯥꯒꯤ ꯀꯩꯅꯣꯒꯁꯦ ꯑꯁꯣꯝꯒꯤ ꯒꯦꯠ ꯃꯦꯟ ꯒꯦꯠꯀꯗꯣ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯦꯕ ꯉꯁꯤꯁꯦ ꯑꯗꯣ ꯑꯩ ꯎꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯉꯥꯏꯍꯥꯛ ꯁꯨꯝ ꯋꯥꯛꯀꯤꯡ ꯑꯣꯏꯅ ꯀꯩ ꯑꯣꯏ ꯊꯣꯛꯂꯛꯄꯅꯦꯕ ꯀꯩꯅꯣꯝꯃ ꯍꯥꯎꯕ ꯑꯃ ꯆꯥꯁꯦꯅ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯑꯅꯛꯄꯁꯤꯡꯕꯨꯗꯤ ꯂꯣꯏ ꯎꯔꯝꯃꯅꯤꯀꯣ ꯑꯗꯣ ꯑꯩꯁꯨ ꯉꯁꯤ ꯍꯧꯖꯤꯛ ꯈꯛ ꯊꯣꯛꯂꯛꯄꯁꯦ ꯍꯧꯖꯤꯛ ꯎꯔꯤ ꯑꯗꯨꯝ ꯊꯕꯛ ꯂꯩꯇ꯭ꯔꯒꯗꯤ ꯁꯤꯗ ꯂꯥꯛꯇꯦꯗꯅ ꯃꯣꯏ ꯁ꯭ꯋꯥꯏ ꯑꯅꯛꯄꯗꯤ ꯑꯗꯨꯝ ꯎꯔꯝꯒꯅꯤꯕ ꯑꯅꯛꯄ ꯃꯤꯗꯤ ꯎꯔꯝꯒꯅꯤ ꯂꯣꯏ ꯊꯥꯜꯂꯦ ꯎꯠꯂꯛꯀꯦꯀꯣ ꯃꯩ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤꯐꯥꯎꯒꯤ ꯊꯥꯈꯤꯗꯣꯏꯅꯣꯗꯤ ꯈꯪꯗꯦ ꯅꯥꯀꯟꯗ ꯁꯣꯝ ꯊꯪꯕ ꯎꯒꯤ ꯁꯥꯏꯠ ꯁꯣꯝ ꯅꯥꯀꯟ ꯀꯪꯂꯥꯒꯤ ꯀꯩꯅꯣ ꯊꯪꯕꯁꯤꯁꯨ ꯊꯥꯜꯂꯗꯤ ꯐꯖꯕꯅꯤ ꯄꯨꯝꯃꯝꯃꯝꯃꯦ ꯁꯣꯝ ꯁꯥꯏꯠꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯦ ꯑꯗꯣ ꯁꯤ ꯂꯣꯏꯒꯗꯧ ꯃꯥꯟꯗꯦ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯔ ꯊꯝꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯆꯤꯜꯍꯥꯎ ꯈꯪꯗꯕ ꯁꯨꯝ ꯑꯔꯥꯞꯄꯒ ꯂꯩꯇꯥꯔꯗꯤꯀꯣ ꯍꯥꯏꯐꯦꯠ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯒ ꯌꯦꯡꯕꯤꯕ ꯌꯥꯅꯤ ꯃꯩ ꯌꯦꯡꯕ ꯗꯤꯋꯥꯂꯤꯒꯤ ꯇꯥꯏꯞꯇ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯤ ꯃꯣꯏ ꯏꯁꯩ ꯇꯧꯍꯧꯕꯅꯦꯕ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗꯗꯤ ꯏꯁꯩ ꯂꯣꯏꯈ꯭ꯔꯕ ꯂꯣꯏꯗ꯭ꯔꯤꯕ ꯌꯦꯡꯁꯤꯀꯣ ꯀꯥꯏ ꯏꯁꯩ ꯇꯧꯔꯤꯕ ꯇꯧꯗꯕ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯃꯤ ꯃꯌꯥꯝ ꯇꯧꯍꯧꯕꯅꯦꯕ ꯑꯩꯅ ꯁꯨꯝ ꯍꯜꯂꯛꯄꯁꯤꯗꯗꯤ ꯅꯝꯅꯤꯡꯉꯛꯑꯕ ꯁꯨꯝ ꯃꯌꯥꯝꯗꯣ ꯎꯠꯅꯤꯡꯗꯅ ꯑꯩꯈꯣꯏ ꯈꯛ ꯌꯦꯡꯕꯗꯣ ꯅꯨꯡꯉꯥꯏꯇꯅ ꯂꯣꯏꯈ꯭ꯔꯕ ꯈꯪꯗꯦ ꯂꯣꯏꯈꯤꯔꯣꯏ ꯃꯤ ꯏꯁꯩ ꯇꯧꯔꯤ ꯇꯧꯔꯝꯒꯣ ꯍꯥꯏꯔꯒꯤꯅꯦ ꯇꯧꯔꯤ ꯍꯥꯏꯕ꯭ꯔꯣ ꯉꯥꯏꯈꯣ ꯅꯣꯏ ꯏꯁꯩꯗꯣ ꯇꯧꯔꯝꯒꯣ ꯑꯩ ꯂꯥꯛꯈꯤꯗꯣꯔꯤꯕꯅꯤ ꯌꯦꯡꯕ ꯍꯥꯏꯈꯤꯕꯅꯦꯕ ꯇꯧꯔꯤꯁꯦ ꯇꯧꯔꯤ ꯃꯥꯜꯂꯦ ꯃꯈꯣꯟ ꯑꯃ ꯇꯥꯏ ꯖꯦꯝ ꯍꯣꯜꯒꯁꯦ ꯉꯁꯤꯗꯤ ꯀꯦꯕꯤꯔꯦ ꯖꯦꯝ ꯍꯣꯜꯗꯣ ꯐꯖꯔꯦ ꯇꯣ ꯁꯣꯝꯗ ꯏꯁꯩ ꯇꯧ ꯃꯌꯥꯝ ꯏꯁꯩ ꯑꯣꯛꯇꯣ ꯍꯟꯗꯣꯛꯅꯦ ꯑꯣꯛꯇꯪ ꯁꯄꯥ ꯁꯣꯝ ꯇꯥꯏ ꯊꯧ ꯀꯩꯗꯧ ꯀꯥꯎ ꯒꯥꯔꯤ ꯊꯧ ꯌꯥꯗꯦꯍꯦ ꯀꯪꯂꯥꯁꯤꯗꯀꯣ ꯚꯤꯗꯤꯑꯣ ꯅꯝꯃꯤꯗꯅ ꯊꯧ ꯃꯤ ꯃꯌꯥꯝ ꯇꯤꯜꯂꯦꯗꯣ ꯏꯁꯩ ꯀꯅꯥ ꯁꯛꯏꯅꯣꯗꯤ ꯈꯪꯗꯦ ꯊꯥꯅꯤꯡꯉꯥꯏ ꯆꯞ ꯆꯥꯔꯦ ꯐꯨꯜꯁꯨ ꯌꯥꯝ ꯊꯦꯠꯂꯦ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠꯇꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯀꯪꯂꯥꯁꯦ ꯃꯌꯥꯝ ꯑꯁꯤꯒꯤ 15 ꯑꯥꯒꯁꯀꯤ ꯅꯨꯡꯗꯥꯡꯅꯦ ꯀꯩꯅꯣ ꯃꯅꯤꯄꯨꯔꯤ ꯅꯠꯇꯕ ꯏꯁꯩꯁꯦ 이거도 이제 감사님 싸움 떠요. 보통은 룸남베 야말 셀프게 가가. 오퍼레이션 신두가 냥 타이거. 네, 트래픽 잠 되냐. 가리 එ 탈레 또 뭐야 저 상에 안 나는 바. 저 사실 안 탈레 또 손나 선전 통금 저기 봐요. 아주 빅하는 탈레. 못 타면 어디 한국 쓰는 좀 섞으시면 샤파스 플라미 두판 샤파스 팔리는 거. 어디 사이 강라 북당 마파 여러가 두가 못하게 바जार 그thiên khá đúng không mà mới mai bên mới tara cột tra một cái trang khá là đúng đó là biếng biếng để áp để hệ mi sa để áp để cái nàyนั่นนี่ไงเดี๋ยววันนี้พ่อมาบ่ถึงจะลังไปเสียส่งꯄꯨꯡ 6 ꯄꯨꯛꯇꯪ ꯑꯣꯏꯕꯒꯨꯝ ꯇꯧꯕꯅꯦ ꯕꯟ ꯑꯊꯤꯡꯕ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯊꯥꯡ ꯄꯤꯇꯦꯛꯁ ꯂꯧꯕꯁꯤꯡ ꯑꯗꯒꯤ ꯅꯣꯡꯃꯒꯤ ꯏꯃꯨꯡ ꯄꯨꯟꯅꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯒꯥꯝꯁꯤꯗ ꯄꯨꯊꯣꯔꯒ ꯌꯣꯜꯍꯧꯗ꯭ꯔꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂ ꯄꯠꯂꯗꯤ ꯀꯅꯥꯅ ꯑꯗꯨꯒꯤ ꯀꯩꯅꯣ
ꯇꯧꯕꯤꯗꯣꯔꯤ ꯏꯁꯩꯁꯦ ꯀꯅꯥ ꯀꯃꯥꯏꯅ ꯁꯛꯄꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯨꯏꯅ ꯌꯦꯡꯗ꯭ꯔꯕꯅꯤꯅ ꯃꯣꯏ ꯀꯩꯅꯣꯒꯤꯁꯨ ꯑꯥꯔꯃꯤꯒꯤꯁꯨ ꯃꯣꯏ ꯁꯛꯄꯩ ꯋꯥꯅꯤꯗ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯀꯩꯅꯣꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯁꯣꯝ ꯁꯥꯏꯗꯇꯕꯨꯗꯤ ꯊꯥꯟꯕꯤꯗ꯭ꯔꯦ ꯁꯣꯝ ꯍꯥꯏꯂꯣ ꯃꯤꯔꯥꯏꯕꯤꯗꯦ ꯀꯩꯅꯣꯗ ꯑꯣꯚꯔꯕ꯭ꯔꯤꯖ ꯃꯈꯣꯡꯒꯤ ꯃꯤꯔꯥꯏꯕꯤꯗꯦ ꯇꯧꯔꯦ ꯁꯥꯏꯠ ꯃꯤꯅꯔ ꯃꯄꯥꯁꯦ ꯅꯍꯥꯟꯗꯤ ꯊꯥꯟꯕꯅꯦ 13 ꯑꯥꯒꯁ ꯃꯄꯥꯗ ꯁꯥꯏꯠ ꯃꯤꯅꯔꯁꯤꯅ ꯁꯥꯏꯠ ꯃꯤꯅꯔ ꯉꯁꯤꯗꯤ ꯊꯥꯟꯗ ꯃꯥꯜꯂꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯀꯣ 13 ꯑꯥꯒꯁꯇ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯧꯕ ꯏꯄꯥ ꯏꯄꯨꯁꯤꯡꯗꯣ ꯑꯁꯤ ꯇꯧꯔꯒ ꯍꯤꯡꯅ ꯍꯥꯠꯄꯤꯈ꯭ꯔꯤꯕꯅꯤ ꯅꯨꯡꯁꯤ ꯁꯤ ꯃꯐꯝꯁꯦ ꯑꯗꯨꯝ ꯕꯖꯥꯔꯒꯤ ꯅꯍꯥꯟ ꯕꯖꯥꯔꯕꯨꯗꯤ ꯈꯔ ꯑꯗꯨꯝ ꯇꯟꯖꯥꯁꯦ ꯕꯦꯇ꯭ꯔꯤꯁꯨ ꯀꯟꯅ ꯂꯣꯏꯁꯤꯜꯂꯛꯏ ꯕꯖꯥꯔꯁꯨ ꯌꯥꯝ ꯊꯥꯜꯂꯦ ꯇꯣ ꯕꯖꯥꯔ ꯃꯅꯨꯡ ꯁꯨꯃꯥꯏꯅ ꯕꯖꯥꯔꯒꯤ ꯅꯨꯡꯗꯥꯡꯒꯤ ꯚ꯭ꯌꯨ ꯀꯩꯊꯦꯜ ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯏꯟꯁꯥꯡ ꯌꯣꯟꯅꯔꯤ ꯏꯟꯁꯥꯡ ꯈꯔ ꯑꯗꯨꯝ ꯌꯣꯜꯂꯦ ꯑꯩꯈꯣꯏ ꯁꯤ ꯌꯨꯝ ꯆꯪꯖꯔꯤ ꯅꯤ ꯒꯥꯔꯤ ꯀꯟꯅ ꯊꯧꯕꯤꯔꯤ ꯉꯔꯥꯡꯅ ꯑꯍꯥꯎꯕ ꯑꯃ ꯆꯥꯅꯤꯡꯉꯦꯅ ꯏꯆꯥꯅꯨꯄꯥꯅ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ ꯏꯟꯖꯥꯡꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯕꯤꯐꯅꯤꯀꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯏꯆꯥꯅꯨꯄꯥꯅ ꯑꯗꯨꯝ ꯊꯣꯡꯈ꯭ꯔꯦ ꯃꯣꯏ ꯃꯄꯥ ꯃꯆꯥ ꯇꯧꯗꯅ ꯑꯗꯨꯗꯨꯒ ꯁꯤꯅ ꯃꯍꯤ ꯌꯥꯎꯕ ꯆꯥꯅꯤꯡꯕ ꯀꯥꯡꯕꯨꯒꯤ ꯑꯣꯏꯗꯣꯏꯅꯦ ꯃꯍꯤ ꯈꯔ ꯍꯥꯞꯄꯒ ꯃꯍꯤ ꯊꯣꯠꯄꯒꯤ ꯑꯗꯨꯒ ꯀꯪꯅ ꯈꯤꯇꯪ ꯑꯃ ꯉꯧꯖꯔꯦ ꯁꯤꯅ ꯀꯪꯅ ꯆꯥꯅꯤꯡꯕ ꯀꯥꯡꯕꯨꯒꯤ ꯁꯤꯅ ꯆꯨꯝꯅ ꯉꯧꯕ ꯅꯠꯇꯦꯀꯣ ꯗꯕꯜ ꯐ꯭ꯔꯥꯏ ꯇꯧꯕꯅꯦ ꯁꯤꯒꯤ ꯈꯨꯉꯧꯁꯤꯁꯨ ꯃꯃꯥꯡꯗ ꯑꯩꯅꯗꯤ ꯑꯃ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯈ꯭ꯔꯕꯅꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ